ngasi December ki tang 11 2023 sida khoi Forum for Restoration of Peace na khoi Manipur Press Club sida khoi akanba mong da Manipur da leiriba mayam da maru oina khoi valley da leiriba ichinaw Meitei singda akanba mong da khoina appeal tawjari maramdi aukiba tang ahumda Imphal to Ukhru Road da khoi sakhang da basing kharana khoi tangkhul ki chinaw ahumbu yamna mong ta da thina phubiramgi maram asida je akhoi gi marak sida yamna nungaina da mong amada ina khutna da na tawnam mayam se akhoi uba taba kanda akhoi Forum for Restoration of Peace na nungai da ahanba da phondoi loina na madu ki accident gi tamakta akhoi Forum for Restoration of Peace na strongly condemn tawe amuka nahan tang nipan da akhoi gi Bisempur da rongmei nupi ni akhoi gi marai paibi singna phubi khiba madu gi viral mayam su ngarang akhoi na uba phange asumaina madu gi thodok nupi amabu nupi ani bo dumaina phubi khiba haibase akhoi Forum for Restoration of Peace na strongly akhoi condemn tawe aduga ngarang amuka taba nungai taba ma songi Tamelong chappa ki taxi driver amada demand tawba ki tamakta pide haidana khara chaiba khoppa phubi duna ngasi adugi irang amaso mu sagali akhoi subchalaga hainingbade nahan ukhur ki lambi da tangkhul ahumda sakhangda basingna yamna thina phubi khiba madu akhoi Forum for Restoration of Peace na akanbada condemn tawe aduga ngarang nahan tang nipan da Bisempur da rongmei nupi ani busu khut thakiba adugi su akhoina laina lode akhoina strongly condemn tawe aduga ngarang taxi ki driver adudu su mukba khu thagre haibagi pauta bu kanda ngasi akhoina strongly condemn tawe akhoina ngasi appeal tawningbadi sumaina masigi thokliba asigumba macha macha accident asigumba thodok mina pamdaba mina Taning the Basikuba Todok Mayam Sina Marak Weraga, Aquay Manipurda, peaceful coexistence when the Lamina River Punamuxida, Akaibama, Yamna, Akaiba Mong, the Laka the Bay Monga, Aquina, Uba Pange, Madu, Tobigano Habase, Messi Aquina, Appeal Tawjari, Maramdi, Messi Manipurda, Yamna Pazata Mongada, Aquay Meitei na Kuki Sigi Marakta, Lantonadana, Mayam, Tati Mayam, one lady Rakibakana Sida. Asigumba jati amaga amuka ungkhaningai lambi thibagumna akhoi marak marakta sumaina thokdana tawna leibase khutakta lepio haibase akhoi forum na appeal tawjari masi matung tana sumaina thokdana tawn lerade akhoi Manipur se kaluk amaga ama yenthidara langtam tawdarga akhoi se gari haigadra Manipur se itamo itata da bomo amada chakhraga tawre loina na masida akhoina lenga su strongly condemn tawe maramdi masigi law and order later baga chamanare lenga later baga chamanare masi lenga lera matarade phajana sigumba se yengsalaga thokla moy se koi hainingi ado thokiba do lenga ka phajana yengsanbiraga justice purapio haibase akhoina appeal tawjari masi athuba matamda culprit singje pharaga justice purapi da batarade akhoi leminariba jati kaluk marak seda noaina daba Fatamina the Monga, Laka the Toka the Monga, Uba Pange, Maramaduna, Messi, Forum for Restoration of Peace, I see Manipur, the Lemina Riba, Jati Kutima, Nusitanana, Mahosa Kumna, Punsi Kumna, Lemina si Habigi, Semkat Forum ni, and the Forum is in the appeal of the day. Asikumbashi Matumana, Matanga Tobigno, Masina Mara Weraga, Imphal, the Manunda, Manipur Manunda, Nusitana, Lemina, Maraksita, Wakanda, Akiba. Umingda adugumba phawagi maramna jati mayam kalukida murung sunaraga akhoi su pressure piba mayam se leire aduna asumaina dum continue tawrang leiba tarade Manipur se afaba dawai su oiraroi haibase akhoi na mayam de appeal tawjari maram aduna ngasi Manipur da himinari ba punamak peace puraningai loina mak khonadana leiriba tansa sida asigumba Thokaningdaba thodok mina pamdaba aduga mi amana tawroidaba thabak nupi phawbada khut thadana natraga paisa demand tawdana ki phawhondana leiriba punamak sina maram oiraga akhoi peaceful coexistence leiriba marak sida kaiga dore
akhoi ichinau naga singsu Meitei pangal singsu atopa chati nasu Manipur da shanti pura ningai kada honna dana mayam se thodang laudana lamina dana lei akhoi forum for restoration of peace nasu madu da mamang tharaga lauraga leiri sumaina leiri ngai marak sida sumaina pamdaba thodok thokdana natraga kalup amagi ungkhaningai khannaningai gi machak simba gumna miyamada phuba chaiba natraga maram chadana phaba natraga demand pudau tawsandana masigumba mayam sina akhoi gi kalup karima rapta laitaba maram laitaba naga ga Meitei khanaba leite hujik Meitei pangal ga naga Meitei khanaba leite laitaba kalup sidasu amuk lehaningai gi simba mongda thokningai honaba gumna akhoi khara lera ga thokdana leiribase akhoi forum for restoration of peace na yamna luna lawi aduga strongly aduga accident punama adugi tama akhoi condemn tawi aduga loinana appeal tawri Manipur da leminariba tampak da leiriba Meitei gi kalup sing khangde punamak atopa jati gi kalup punamak peaceful coexistence maintain tawningai gi tamakta wakhan changbiduna thabak tawbiduna leibiu honabiu haibase akoina appeal tawjari aduna nahan ukrugi thodok thokibado athupa matamda lengakna justice purapiu ngarang Bisempurda thokiba adugisu lengakna justice adu purapiu ngarang ki Tamelong gi driver da thokiba thodok adusu justice purapire hanaga aikoi Manipurda ingna chingna nungsi chanana peaceful coexistence oina leimina si haibase forum for restoration of peace na akangbo mongda mayamda appeal tawjabani appeal tawbugu loinana government kutak da miyan changbiu haibase akoina haijari ngasi phobada karigino lana sum tawnadana khotana leiri maraksida ngasi Imphalda handak waise khara mong ita tadaba mi mayambo aki chung phawndana tawri punamakse akoi government sinda masi udarabra haibasisu government na masi khangdarabra haibase akoi forum for restoration of peace na lengapdasu hangjari aroibada amuka ai strongly appeal tawge masi matter se yam serious oina lobiu garisu nataba nahangi ukrugi thodok lambi da thokiba thodok ngarang Bisempurda thokiba thodok at nahan aduga ngarang Tamelong gi driver ama taxi driver ama da thokiba thodok sina hojik Imphalda leminariba akhoi kalup masen sida marung sonnadana akhoi serana chagadaba moamada akhoi da pressure mayam pirakre please tapakta leriba ichinau singsu masi munna khandabiraga masi tawriba punamak kya tata khangdana kana gumana tawbo oiramnadi akhoi lenga akhoi se so singa athuba matamda masi control tawbiu aduga matung manawda amuk asikuma thokdaningai lakdaningai thorakdaningai checksin view garisuna taba masi kumbagi maram oiraga akhoi ki kalup nungsi chanana masi naga ga Meitei pangal Meitei naga akhoi manungda garimata leina daba pot sida garimba leina ba yaba pot amakumna sinba mongda taragada gumna ubagi tamakta masi akhoi karisu pamde adumasu thohaninde thokdaningai ki tamakta ngasi da Manipur da leminariba praja mayambu appeal tawjabani thank you